ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯕ ꯂꯧꯇꯥꯡꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯊꯥꯒꯠꯆꯕꯅꯤ꯫ ꯕꯤꯖꯣꯏꯒꯤ ꯌꯨꯝꯗꯣ ꯁꯍꯔꯒꯤ ꯍꯦꯛ ꯃꯌꯣꯟꯗ ꯂꯩꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯅꯅꯥꯎꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯖꯦꯀꯤ ꯑꯃꯗꯤ ꯁꯅꯥ ꯃꯆꯥꯅꯤ꯫ ꯕꯤꯖꯣꯏ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯒꯤ ꯐꯈ꯭ꯔꯕ ꯌꯨꯝ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯂꯣꯀꯦꯟꯗ꯭ꯔꯣꯗ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯝꯂꯒ ꯃꯥꯒꯤ ꯇꯥꯝꯍꯧꯔꯕ ꯆꯤꯡꯌꯥꯒꯤ ꯈꯨꯜ ꯑꯃꯗ ꯂꯩꯍꯧꯕ ꯂꯧꯇꯥꯡꯁꯪ ꯃꯆꯥ ꯑꯗꯨꯗ ꯍꯣꯡꯊꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯍꯤ 2 ꯐꯥꯔꯛꯄꯗ ꯕꯤꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯕꯤꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥ ꯃꯆꯥ ꯑꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕ ꯊꯥ 2 ꯐꯥꯔꯛꯄꯗ ꯕꯤꯖꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯅꯥꯎꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯖꯦꯀꯤꯕꯨ ꯑꯍꯤꯡꯗ ꯊꯥꯡꯅ ꯃꯀꯛ ꯀꯛꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯍꯥꯠꯇꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯕꯤꯖꯣꯏ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕ ꯇꯥꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤꯖꯣꯏ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯖꯣꯏꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯏꯉꯣ ꯁꯅꯥꯗ ꯃꯥꯒꯤ ꯂꯧ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯃꯌꯥꯝꯕ ꯏꯉꯣ ꯁꯅꯥꯗ ꯄꯤꯊꯣꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤꯖꯣꯏꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯌꯥꯝꯕ ꯏꯉꯣ ꯁꯅꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯅꯥꯎꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯖꯦꯀꯤꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯕꯤꯖꯣꯏꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯏꯉꯣ ꯁꯅꯥꯗ ꯄꯤꯊꯣꯛꯂꯝꯕ ꯂꯝ ꯑꯗꯨꯗ ꯂꯧ ꯁꯪꯒꯝ ꯑꯃ ꯌꯥꯎꯔꯤ꯫ ꯂꯧ ꯑꯗꯨꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧ ꯎꯗꯨꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯣꯏꯅ ꯂꯩꯔꯝꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗꯤ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯐꯝ ꯖꯒꯥ ꯑꯌꯥꯝꯕ ꯁꯣꯡꯖꯤꯜꯂꯤ꯫ ꯕꯤꯖꯣꯏꯒꯤ ꯃꯌꯥꯝꯕ ꯏꯉꯣ ꯁꯅꯥꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯇꯝꯅꯔꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯏꯉꯣ ꯁꯅꯥꯒꯤ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯕꯤꯖꯣꯏꯒꯤ ꯃꯌꯥꯝꯕ ꯏꯉꯣ ꯁꯅꯥꯒꯤꯁꯨ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯨꯄꯥꯗꯨ ꯊꯕꯛ ꯇꯧꯅꯕꯒꯤ ꯊꯕꯛꯀꯤ ꯋꯥꯅꯣꯝꯅꯕ ꯁꯦꯟ ꯀꯣꯟꯅꯗꯕꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯕꯤꯖꯣꯏꯅ ꯄꯤꯔꯝꯕ ꯂꯧꯇꯥꯡꯁꯪꯒꯤ ꯌꯨꯝ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯑꯗꯨꯒ ꯄꯨꯟꯅ ꯌꯣꯟꯊꯣꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯁꯣꯝꯅ ꯂꯧꯇꯥꯡꯁꯪ ꯑꯗꯣ ꯌꯣꯜꯂꯦ ꯇꯥꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒ ꯀꯣꯟꯅꯅ ꯍꯤꯡꯈꯣꯜ ꯑꯗꯣ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯕꯨ ꯅꯧꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯂꯩꯕ ꯌꯥꯅꯅꯕ ꯁꯤꯠꯇꯣꯛ ꯁꯦꯡꯇꯣꯛꯂꯤ꯫ ꯃꯥꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯪ ꯂꯩꯖꯕꯅꯤ꯫ ꯕꯤꯖꯣꯏꯒꯤ ꯃꯌꯥꯝꯕ ꯏꯉꯣ ꯁꯅꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯕꯤꯖꯣꯏꯒꯤ ꯂꯧꯇꯥꯡꯁꯪ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯅꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯄꯨꯔꯛꯇꯨꯅ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯆꯪꯉꯝꯗꯥꯏꯗ ꯌꯨꯝ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯅꯟꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩꯅ "ꯃꯈꯣꯏ ꯇꯥꯃꯣ, ꯁꯤꯒꯤ ꯌꯨꯝꯁꯤ ꯅꯠꯇꯕ ꯑꯇꯩ ꯂꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯣ?" "ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦ? ꯌꯨꯝꯁꯤ ꯐꯖꯗꯦ ꯁꯤꯔꯣ?" "ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯆꯤꯡꯌꯥꯒ ꯑꯣꯏꯔꯦ, ꯌꯨꯝ ꯑꯁꯤꯅꯒ ꯊꯪꯅꯕ ꯌꯨꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯝꯍꯥꯡ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯣꯏꯅ ꯇꯧꯔꯦꯗꯅ ꯁꯧꯕꯤꯡ ꯌꯥꯝ ꯍꯩꯅꯗꯦꯗ." "ꯅꯪꯅꯅꯦ ꯅꯧꯅ ꯂꯥꯛꯄꯒꯤ ꯍꯩꯅꯗꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯁꯨꯝ ꯂꯩꯔꯒ ꯍꯩꯅꯖꯔꯛꯆꯅꯤ꯫ ꯌꯦꯡꯉꯨ, ꯌꯨꯝꯁꯦ ꯄꯪꯆꯥꯎꯕꯨꯗꯤ ꯆꯥꯎꯗꯦ ꯍꯥꯏꯕꯨ ꯍꯤꯡꯈꯣꯜꯁꯤꯗꯤ ꯐꯅ ꯐꯖꯅ ꯆꯥꯎꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯜꯁꯨ ꯌꯥꯝꯅ ꯍꯣꯡꯂꯤꯕ꯫ ꯑꯗꯨꯗ ꯇꯟꯖꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤꯗ." "ꯍꯣꯅꯦ, ꯃꯔꯝ ꯆꯥꯗꯅ ꯍꯣꯡꯂꯤꯕ ꯄꯣꯠꯇꯣ ꯈꯔ ꯆꯤꯡꯅꯕꯤꯕꯗꯤ ꯐꯩ꯫ ꯑꯩꯈꯣꯏꯒ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯁꯛꯁꯨ ꯈꯪꯅꯗꯕ ꯃꯤ ꯑꯃꯅ ꯂꯝ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯄ ꯍꯥꯏꯁꯦ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏꯀꯣ?" "ꯍꯥꯏ, ꯁꯛꯀꯤꯗꯤ ꯈꯪꯅꯩꯅꯦ꯫ ꯑꯩꯅ ꯂꯧꯔꯤꯕ ꯍꯤꯡꯈꯣꯜꯁꯦ ꯇꯥꯗ ꯏꯉꯣ ꯁꯅꯥꯒꯤꯅꯤꯅꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯊꯕꯛꯀꯤ ꯁꯦꯟ ꯈꯔ ꯅꯝꯅꯅꯕ ꯁꯦꯟ ꯀꯣꯟꯅꯗꯗꯅ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯛ ꯌꯣꯟꯕꯒꯤ ꯋꯥꯅꯤ꯫ ꯍꯥꯏ, ꯈꯔꯁꯨ ꯐꯅ ꯈꯜꯂꯨꯅꯦ ꯅꯪꯕꯣ." "ꯍꯣ, ꯐꯔꯦ, ꯃꯈꯣꯏ ꯇꯥꯃꯣꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯅꯟꯒ ꯃꯥꯒꯤ ꯅꯨꯄꯤ
kabok laiga wari watai sana sanaduna yum aduda sanglaga yum adugi manungdu yengsilli masidagi makhoi ayuki sak thongnabagi damak sem sakhre oja ananna khungang asida yum honglukliba sisu maram ama lei magi machin manaw ahomni ani amadi pukminnei haibadi makhoi machin manaw ahumgi manungda ahanga yaimagadudi nupi ahangi masani atuga anandi atombigi masani oja anangi mamasu mahakna sahi 33 hairakpada laikhidrei maramaduna mabu yengsin binaba mi leiramdi mama ahan amadi pukminnadaba mayamba ani makhoi mayamna ananbu sunung nungsire anangi mapa kumargi mamangdadi afava sai aduga kumar laitaba matamdadi tathi tawoina hek tobi adubu oja ananna hek yum panbadagidi hanadagi hena krak krak yengsinba hawrakhi maram aduna laibang ngamlaktraduna oja ananna lam ahongbo ama thirakpada bijoygi mayamba ingo sanaga thingnaduna yum hengkholasi punna ahongbo mamelda laikhibani asumna makhoi yum masida leirakhibani asumna oja bijoygi nupi kabok laina sak injang thong thagnaba sem saringai oja ananna yumgi akoibada asum chattuna yengsilli makhoigi amate yaujaba masanupa bumbungdi mamage manakta leiri bungbung sahi mari khakta ngairiba nupa masani asumna asum kabok laina sak thonglingai yena khada mi chatpa amati phambagi sahum phangki paruda kabok laido swai lawi mahaugsana mahak yamna kigali aduga amaromda mahak butpret lai phatabata asuki matik thajaba misak amani maram aduna yumgi yena khada srot srot dungdung asum tawba aduda kirakladuna magi nupa oja ananbu kanna kanna kauki asumna kabok laina ipa pakanna kawrakpa aduda asom wangmada yena khada srot srot tawramba ado lepaga dungdung chenkrei masadagi anando mamang thong lomdagi kaidorage ha kaidorage ba haidna chensilai maruda kabok laina nisa sor thabet thabet holaga ipa pakhna yena khada kanaro ama leire srot srot tawi haina pau tami maruda anando wa nokthui aduga hai apangbi aini ne aina yena khasi mole haidana sumjitna na sitpani masidi mapuroiba anangi wadu tabada kabok laido sor sangno hondoi aduga is aidi pa pharuredana kabuk lagi matau aduda sahi mari dang hariba bungbungdo mama da yenglagan nui masidagi ananna yarase sakto loiselo asi hairaga bungbungbu ananna oja oiriba school aduda mahai tamhanna ba wari sanari adubu wafam amadi oja anangi loinapi kabuk laina tariba khonjan adudi makha thangba yena khadagini aduga oja ananna waisilui haribasna awangdani adubu makhoi na wari sanabada makha awang pandabana kabuk lainasu makha thangbada wai sitlui hairibani haina khanki amadi oja ananasu kabuk laina tariba makholdu awang thangbada leiriba aina wai sitpagi makholni haina khanki asumna matam madu hokri kabuk laisu sak loraduna makhoi punna sak chaminari aduga makhoina tumna himnaba mafam amati ising maising thampham phiyanpham asina singba kaya thamnaba sem saduna leiri asumna tawringai matamati asum haukibanina numidangi matam oiraklei numidang du anangi nupi kabok laina sakhumda sak thongi manakta anan amadi masanupa bumbungsu leiri maruda oja ananna kabok leida hayengdagi school chatpa haurage haina hairi maruda kabok laina su suti lobgi matamdu loirabara haina hangi maruda anana sure numit nini bu hendok labani haina khunmi aduga makha taraduna mana school chatpata bungbung su pukhina ba hairi asumna makhoi wari watai kaya sanaduna sak asum thonglingai anan hoina leiriba loktang sen adugi maning lomda leiriba hong lambi aduda makhoi mioi khara ngarang wari sanaraga sakhibagi makhol takhi maruda anana kana wora janone asigi khong lambi sibu kari lam tabjan asida mi ngarang chaliba sibo lambi ni kaino lam ta jasu lekai gumba taramgani lambi da mi chatpabu lam taba tadaba kari mai leinake hoi ne adu budi a farase sak to lorati thiro ngasai dagi thabak macha mayam ama subasida isase tumning na su yadrabani asumna wari sanaduna makhoi chak chathok lei
aduga phamungda tumba changnarei asumna makhoi loina tumthakhrei asumna makhoi na hek tumthakibaga bijoina saramba loktang sang adugi maningi laphu hauriba atomdagi musin muba wangring wangba thawai ama thurakli aduga anan kaboklai amati bungbungna tumliba phamung adomda lakli asumna laklaga bungbung amati mama mapa anina tumliba phamung adugi lukhumda leplaga khanghaudana mangkhrei asumna thawai aduna hek mangkhibaga bungbungdo mamit khangpang panglai aduga hoi mai amata haidana phamungdagi kumtharaga maninglomda lakli aduga maning thonga to hanglaga asum thokhrei somdana anangi nupi kabok laina makhuna marakpada angang lairamdaba aduda mahak swai lawi aduga ananbu kauduna hauduklaga angang lairamdre haina pau tami pau adu tabada anan ha kaino haisibo haiduna kabok laiga puna mapalomda thorai maruda kabok laina tamo kaino toribasibo mamang thungsu hangamde imungda su lairamdi kaino toribasibo hai ngaiko maning lomda ngang ma wa ngang bagi makhol ma tadro hai maning gam ta chachilo asumna anan amadi kawok laido maning lomda prap lai matam aduda bungbung do mahak matomta maning aduda koichen chenduna sanaraga leirami madu ubuda bungbungi mama kawok laido bungbungbu kauduna chenselli aduga paukhat laga nang sida kedorom libano hain hangi maruda bungbungna ai sida sanarambani haina khumlai wa adu tabada ananna akoiba aduda koyeng jengi adubu kanasu leibadi udi masidagi ananna yumda changla sila o haiduna kaboklai amadi masanupa bungbungbu imungda puslai matam aduda anangi masada karigumba sahum ama tunglomdagi phorki masidagi mahana tunglomda phat jingthukli matam aduda yum adugi maninglomda hauriba laphu pambi marak aduda kanano ama moli sangkibadu ananda uki adubu mahak wa amata ngangda magi nupiga angangadu puduna imunglomda prap lakli masadagi makhoi phamungda hipthari maduda ananda khalli karino ngasi tawribasibo kai kidna selaga sagom buknai haibadu tagadoriba jala ai hayengmak jumbu oiramba tada ingosnada hangdaba yadi pungsila kaya tariba jat ani heledana nongsu ngandore nihak pothaba yabri yenge asomna khanduna anando tumthaki somda kabok laidi ngasai thokliba thodok asida kibana loirabani asomna matamdu haukibana nongsu phajana ngalei anan amadi kabok laisu haugatuna magi thabak tawkhrei masidagi school matam jawraktuna anantu school chatnaba loisilli aduga bungbungsu kabok laina lotion biri asomna lotion bal loraga anan amadi bungbungdo school gidamak jum ardagi thoraklei asomna anan amadi bungbungna satkibadu kabok laina yengduna lehowi masidagi kabok laidu jum lomda amuk changlaktuna thabak tawkhrei somdana anan amadi masanupa bungbungdu school jawri masidagi ananna masanupa bungbungbu magi class ta thambiram laga mahak oja singi room da lai matam aduda madam sananuna oja gi anobu yum hin kholama khulsida leire na haina tai kadawai da leibi yumno yamna bu mawong taram gadaba maliko as kadai dagi yamna mawong sa khidraba zanida o loktang sang mamal khara honguda adu paishil hobaki wanida oja anangi wadu tabata oja nilamanina oja anan oja na leiribi yumdu a chingyagi loktang sangdurane mani oja bu hana khangbibro as oja khangbada natine wari leine oja kari wari no hari bisibo sasinaba pata ora jalo adugi karim natise yumdo aingonda lawro haidinane giri taklam labani oja adu oja nilamanina khangbadu hairo odana asumna wari sanani ngaida ben tarakpadagi oja nilamanidu class jarokhi aduga horen hapta hairage hairam laga class jauba satkrei somda oja anandu oja nilamalina chalam khiba paukhong aduna mahak tawpham khangdri asumna mahaksu magi class matham oiraktuna class tarunaba changkrei asumna oja nilamalina class loraka thorakpada oja ananna class amuk thorakpada
Nilamalina sangba matam oiduna amuk sang asi tauduna mabani teacher room da suking thingadrei asomna matamadu haukibana oza ananna class jawringai school gi hap tabagi beng thinglakhi masidagi oza ananna hap ki matamasita ngasagi wari du karino haiba khanghaurage haiduna oza nilamalibu thirakpada oza amana mahakti thabak chatkadaba ama lei haiduna ayukta mage perot lone lokthok amlaga chatkre haina khumlai wadu tabata anando masata yamna sarang khoirangnaba phauki masidagi mahak jingnaba asum helakpadagi machanupa bungbungna leiriba class aduda parap lai matam aduda bungbungdo mamanaba singa nungaina sanaduna leirami madu ubata anando sor khara hondoksai masidagi mahak magi roomda amu hankhre somdana kamdauri kabok leido sak thongba loisillaga kaisu tongai leite haiduna yumgi akoibado wai teiri asumna mahana wai terakpada imung lomda nupi masa amana noktuna sanabagi makol tarai makol ado tabada kabok lei lawai luton sakre masa adu kibana nikpagumsu tarai masidigi mahakna makol adu niglap tauna kanano imung de leido haina hangi asomna hangbadagi yum adugi maning thong ado hanglaga kanagomba ama setkhibagi makol takhi maruda kabok leisu phuk hogatuna yena kharomda chelaga maning lomda yengi adubu maning thongdi hanglamdrei maruda kabok leido amukke hena ki khri masidagi kabok leitu akuiba aduda koyeng jengi aduga mahak sumang lomda parap laklei asomna mahanga lakpada ngasai mahakna makha thangba yena khada thamlamba nura yaupa partin ado sumangda turaga leiramba aduda kabok lei masa adu swai laukhiduna leimaida phamthei aduga swai sida kana leige mingonda ki halise karigino haina laukhi adubu kanasu kumlakhidi masidagi mahak imungda sangba kiruna mangol darida makhong yantharaga phamlaga lei tanja aduda bungbungdo thonga lomda sensilai aduga kabok leida ima saklame haiduna ningai tauri maruda kabok laina thirage noi babadi haina hangi maruda masu la aurabane haina bungbungna khummi masidagi kabok laina farese la o haiduna bungbungbu makhut samduna imungda pusilai aduga saksangda sak thinanaba sem sari bungbungsu phanda phamlaga sak thirakpa ngaiduna leiri masidagi kabok laina safudu segapna saplaga thangtharakpada haujikta magi tunglomda phamhauba bungbungdo leiramdrei aduga mana phamhauba phan adusu makhata ngonthoknaduna leirammi madu ubuda kabok lei phuk hawatlaga mapalomda parap chenthori aduga yum manung lomda yinglaga lei matam aduda yum adugi saksum lomda changnabagi damakta paliba thong adugi thongyai sapsana masanupa bungbungna lepaga munne jengduna leiribado uri madu ubuda kabok lei mihun chekhat kiduna wakhan manglaga adumak wanthakhrei mahana wakhal lakpada bungbung amadi oza nandado manakta phamlaga leirami maruda oza ananna mama namgu wakhal talabro se hoguluse kamana torino nangi sibo haina hangi masidagi kabok leina mana ukiba thinakiba punamak tamki wa adu targa ananna aisu singnaba haurabani ngasai aina yumsibu yunthuk amba tada ingusnada wa hangi haidana makhoi yumda satlubani adubu madi masang ngamdana hospital da laiki hai aduna yum masigi maramda khangba waza ma lei mase aiga waza waiminabani mangonda mukta hangukhige adu makhoi tamo kaidongoi hangduino aigi yamna pakhale yumsida mikup amata leningdre ngaiko aine hojik chak hek tokpaga hanglurage aise school dagisu yum hek jawbaga hanguge khallaga lakpani aduda nangna sumang sida gyan manglaga taramba sida aidi mihun surudrabani fare imung janasi asumna anan amadi kabok lei makhoi gi masanupa aduga punna imung changlai masidagi makhoi sak charaba matung anandu ojan nilamani unaba chatkhre yumduda kabok lei amadi masanupa bungbunga makhoi anidang lehowi somda anandu ojan nilamani gi yum yoduna nilamani ga wari sanari maruda nilamani na oza aisu oza gi da lake khalam libani oza na hana lakasi yam nungai re hoi oza
ꯑꯣꯖꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕꯁꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯍꯣꯏ ꯑꯣꯖꯥ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯌꯨꯝꯗꯣ ꯕꯨꯠ ꯃꯀꯣꯟꯅꯤ ꯌꯨꯝꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯡꯈꯤ ꯑꯗꯨꯝ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕ ꯕꯤꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯅꯥꯎꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯇꯤ ꯕꯤꯖꯣꯏꯗꯣ ꯖꯦꯜꯗ ꯂꯩꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨ ꯇꯝꯅꯕ ꯀꯞꯅ ꯂꯥꯎꯅꯕ ꯀꯌా ꯑꯃ ꯇꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯅꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯆꯪꯁꯨ ꯆꯪꯅꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯖꯥ ꯅꯤꯂꯥ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯕꯤꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯅꯈꯤꯗ꯭ꯔꯕ꯭ꯔꯥ ꯑꯣꯖꯥ ꯈꯪꯈꯤꯗ꯭ꯔꯦ ꯄꯨꯂꯤꯁꯇ ꯊꯤꯖꯤꯟꯅꯕ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯣꯡꯃ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯊꯤꯖꯤꯟꯕ ꯂꯥꯛꯄ ꯃꯈꯣꯏ ꯄꯨꯂꯤꯁ ꯈꯔꯅ ꯀꯔꯤꯅꯣ ꯑꯃ ꯎꯈꯤ ꯍꯥꯏ ꯃꯗꯨꯗ ꯃꯈꯣꯏ ꯄꯨꯂꯤꯁ ꯈꯔꯗꯤ ꯉꯥꯎꯗꯅ ꯌꯥꯝꯅ ꯀꯨꯏꯅ ꯂꯥꯌꯦꯡꯈꯤꯕ ꯂꯩ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯀꯤꯗꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯕꯨꯠꯀꯤ ꯌꯨꯝꯅꯤ ꯍꯥꯏꯗꯅ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯅꯗ꯭ꯔꯦ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗ ꯑꯣꯖꯥꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯕꯗꯗꯤ ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏꯅꯦ ꯈꯪꯗ꯭ꯔꯦ ꯑꯣꯖꯥꯅ ꯇꯝꯕꯤꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯇꯥꯗ ꯏꯉꯣ ꯁꯅꯥꯅ ꯑꯁꯨꯛ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝ ꯑꯁꯤꯕꯨ ꯌꯣꯟꯁꯤꯜꯂꯛꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯣꯖꯥ ꯌꯨꯝꯁꯦ ꯂꯝꯂꯦꯝ ꯑꯣꯏꯅ ꯂꯩꯕꯗꯒꯤ ꯇꯥꯗ ꯏꯉꯣ ꯁꯅꯥꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯦꯛ ꯆꯥꯗꯅ ꯍꯤꯡꯈꯣꯜ ꯀꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯥꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯧꯇꯥꯡꯁꯪ ꯑꯁꯤꯒ ꯀꯣꯟꯅꯅ ꯂꯝꯁꯦ ꯌꯣꯜꯂꯅꯤꯗ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯂꯩꯌꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯥꯏꯔꯝꯈ꯭ꯔꯕꯖꯥꯠꯅꯤ ꯑꯣꯖꯥ ꯑꯩꯅ ꯋꯥꯔꯤ ꯈꯪꯕꯅꯤꯅ ꯂꯧꯍꯧꯗꯕꯅꯤ ꯑꯣꯖꯥ ꯃꯤꯅ ꯍꯥꯏꯅꯕꯗ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯁꯨ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯈꯤꯕꯅꯣ ꯀꯔꯤꯒꯤ ꯂꯝꯁꯤ ꯌꯣꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯣꯖꯥ ꯅꯤꯂꯥ ꯇꯥꯗ ꯏꯉꯣ ꯁꯅꯥꯅ ꯍꯥꯏꯕꯗꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯊꯕꯛ ꯋꯥꯅꯣꯝꯅꯕ ꯁꯦꯜ ꯁꯨꯗ꯭ꯔꯦ ꯑꯗꯨꯅ ꯇꯧꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗꯗꯤ ꯑꯣꯖꯥ ꯑꯅꯟ ꯃꯥꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ ꯃꯥꯒꯤ ꯃꯆꯥꯗꯤ ꯂꯧꯇꯥꯡꯁꯪꯗꯣ ꯌꯣꯟꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯅꯤꯂꯥ ꯑꯗꯨꯗꯤ ꯃꯔꯛꯁꯤꯗ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯋꯥꯔꯤ ꯑꯃꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤꯕ ꯕꯤꯖꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯏꯉꯣ ꯁꯅꯥꯗ ꯍꯪꯂꯕꯗꯤ ꯄꯨꯝꯅꯃꯛ ꯈꯪꯒꯅꯤ ꯑꯣꯖꯥ ꯍꯣꯏ ꯐꯔꯦ ꯑꯣꯖꯥꯅ ꯋꯥꯐꯝꯁꯦ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯁꯤꯗꯤ ꯍꯥꯟꯅ ꯅꯠꯇꯦꯅꯦ ꯊꯦꯡꯅꯕꯅꯤꯅꯦ ꯂꯧꯇꯥꯡꯁꯪꯗꯨ ꯂꯩꯗ꯭ꯔꯤꯉꯩ ꯊꯦꯡꯅꯔꯝꯃꯗꯤ ꯀꯌꯥ ꯐꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯇꯥꯗ ꯏꯉꯣ ꯁꯅꯥꯒ ꯎꯅꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯍꯣꯏ ꯑꯣꯖꯥ ꯁꯦ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯃꯁꯤꯗ ꯑꯣꯖꯥꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯔꯕꯁꯨꯅꯦ ꯍꯦꯛꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯐꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯌꯧꯔꯦ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯅꯟꯗꯣ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯣꯖꯥ ꯅꯤꯂꯃꯅꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯅꯟꯗꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯃꯇꯝꯗꯨ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕ ꯃꯇꯝꯅꯤ ꯑꯣꯖꯥ ꯑꯅꯟꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯈꯤ ꯃꯗꯨꯗ ꯑꯅꯟꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯅꯟꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯕꯨꯡꯕꯨ ꯀꯧꯈꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗꯒꯤ ꯑꯅꯟꯗꯨ ꯄꯥꯈꯠꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯅꯟꯗꯣ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯕꯨꯡꯕꯨꯡꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯣ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯑꯅꯟꯗꯣ ꯍꯨꯏꯁ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯩ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯃꯥ ꯅꯆꯥ ꯂꯩꯔꯝꯗꯕꯁꯤꯗ ꯑꯩꯗꯤ ꯃꯤꯍꯨꯟꯁꯦ ꯌꯧꯈ꯭ꯔꯦꯗꯅ ꯅꯠꯇꯦ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ ꯆꯤꯡꯌꯥꯒꯤ ꯍꯦꯟꯄꯝꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯕꯅꯦ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯀꯗꯥꯏ ꯕꯥꯔꯇꯤꯟꯗꯣ ꯑꯩ ꯄꯥꯏꯕꯤꯔꯛꯀꯦ
asumna anan kaboklay amati kaboklay gi manangganda poriba masanupa bungbunga makhoi punna imung changlakle matamde asum haukibana haujikti numit pungta tari anan amati masanupa bungbungna sakhumda chak thongliba kaboklay gi manakta phak ama thaduna ananna macha lairik takli atuga warisu sanari ngasai ojani lamarina haibudubu yum sigi mari makhong khange hairabadi tada ingo sanada hangona hairi as ariyembagi hek lairuida khara phagadra na tawrubasidi kalak mangda chang taba haibadu hek thoida makhita mo ojani lamarina bu kari hairino ha yumse tamlai sinidra adudi aikhoi kamai tawdiba kamai tawba haibu yumsida leiriba lai phattaba singsei tanthukiba natraga mafam sei thaduk atupada hongkhiba ama masina tanu pailete is sensu mayam ama tingba lokchita khazana thiba haibadu hek thoida yarasemam yamnasu khanjilluda ai hayeng sei hospital da chalaga tada ingo sanaga wari sanaruge aduga yum hingkhol sei aikhoi pamdre sendu handuk piyu haidana amukta hainana ba yabri yenge hoi haibudi haibiluso adu aidi yarak to mande ko adugi sumathakta yumsida ithanda lehoba suki kamai tawdino hai nangna du haraga kainom bu niksing laine ngasai aina nangi nopa nupa defada amta lau nasega khara leminaramu ai thabaga ma chatke aidana wari sakhibani mana su hoi harakpani ne aina yumse tawba singjei loina haikrabani mamana ba khara ka lake aidana harau harau jarakpani is phareda mala ati kharadi pharani asumna makhoi wari watai sana sana sak chathokli aduga tumna hipnaba sem sakrei matamdu numedangi pung nipan heli mapan tarakadori asumna makhoi ne hek tumthabaga sakhum aduda leiriba potchei punamak mafam amatagi amada koichen chen ba hori adubu anan amati kaboklai hoidi karisu tadana nungaina tumli arapa singthak singda lamhui singna sangna singduna khongli asumna khongba lawba tawba aduda yumduda ningaidana tumlamba anando mikap thorakli mahana mikap thorakpada arapada lamhuina sangna khongba amati lokang sang aduda dungdung senpa amati karigumba yot ani takhaina bagi kek kok lawba makhol amasu tarai maduda anana karino tariba makhol mayam sibo asi haiduna mahak phamungdagi tapna kumtharakli aduga torchlight ama paiduna mapalomda tapna thorai asumna mahana thorakpada yum adugi yakoibada dungdung chatpagi makhol tarambadu takhidrei maduda ananna torchlight adu kaptuna yum adugi yena khalukha asum yengi adubu kanasu leiba ukhidei tanja aduda ngasai takhiba jot ani takhaina bagi makhol kek lawba adu amuk tarakle masidagi ananna tariba makhol adomda asum lai asumna asum lakpada lokang sang adugi maning waida khara thaptakna leiriba henpam adu mi kanasu yaudana masa matomta nomduna leiriba do uri madu ubada anando swai laukhiduna yumlomda parprap changi matam aduda magi matungda mi ama inabadawna amuk torpadagi mahak yumlomda kanna chensilai asumna mahana chensilakpada magi machanupa bungbungdu maningi laphu makhong aduda musin muba mami sami woina tawba amaga sanaduna leiba do urakli madu ubadagi ananna parprap chensinduna bungbungpu kongkhatki matam aduda amuba mami sami woina tawba do mafam khangdana mangkhre masidagi bungbungdu ananna pamlaga imung lomda parprap changi asumna makoina changakpada kaboklai do masam mana ifa pharaga imungi phamung mayai aduda khongrai challaga phamlaga lerami madu ubada anan swai lawi aduga kaboklai kedorage nangbo se tabro asi haiduna masadu nomi maduda kaboklai do wakhal lakpadawna ha ai kedorage asi haiduna anand yengi maduda ananna kaisu tawdise tumo thiengi asi haiduna makhoi makhatana tumthanaba honai adubu kaboklai amadi anando tumthaba yadre asuna leiringai loktang sang adugi saksangda mi khana launabagi
ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯟ ꯑꯃꯗꯤ ꯀꯕꯣꯛꯂꯩꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ ꯇꯥꯃꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯕꯨꯡꯕꯨꯡꯁꯨ ꯀꯤꯗꯨꯅ ꯀꯞꯂꯦ ꯁꯣꯝꯗ ꯑꯅꯟꯁꯨ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯨꯝ ꯀꯔꯤꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯥꯛꯁꯪ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃꯁꯨ ꯇꯥꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯑꯅꯟꯗꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯇꯨꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯛꯁꯪ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯑꯅꯟꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯅꯟꯅ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯑꯁꯤꯗ ꯀꯕꯣꯛꯂꯩꯅ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯀꯔꯤ ꯑꯣꯏꯔꯝꯂꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏ ꯍꯧꯗꯣꯡ ꯆꯦꯟꯈꯤꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯊꯩꯗꯣꯛꯏ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ ꯍꯧꯖꯤꯛ ꯃꯤ ꯈꯟꯅꯕꯒꯤ ꯃꯈꯣꯜꯗꯨꯗꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏ ꯃꯗꯨꯅꯤꯅꯦ ꯍꯧꯗꯣꯡ ꯆꯦꯟꯅꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯧꯗꯣꯡꯅꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯀꯩꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯤꯞꯅꯅꯕ ꯐꯃꯨꯡꯗ ꯀꯥꯈꯠꯅꯗꯨꯅ ꯍꯤꯞꯊꯈꯤ ꯑꯗꯨꯕꯨ ꯕꯨꯡꯕꯨꯡꯗꯤ ꯀꯞꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯅ ꯀꯞꯀꯅꯨ ꯑꯥꯗ ꯂꯃꯣꯏ ꯈꯣꯡꯂꯤꯕꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯕꯨꯡꯕꯨꯡꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯑꯅꯟꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯃꯥꯒ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯅꯤꯂꯃꯅꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯨ ꯈꯔ ꯆꯪꯕꯤꯔꯝꯃꯨ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯈꯤ ꯃꯗꯨꯗ ꯑꯣꯖꯥ ꯅꯤꯂꯃꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯅꯟꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩꯗ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯔꯝꯂꯤ ꯑꯁꯣꯝꯅ ꯑꯅꯟꯗꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯨꯅ ꯃꯥꯅ ꯍꯤꯡꯈꯣꯜ ꯂꯩꯔꯤꯕ ꯏꯉꯣ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯌꯣꯟꯁꯤꯟꯕꯤꯔꯛꯂꯤꯕ ꯂꯝꯗꯨꯕꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯨꯝꯅꯣ ꯑꯗꯨ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯕꯨ ꯅꯠꯇꯦ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏꯗ ꯌꯣꯟꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯕꯨꯡꯉꯣ ꯑꯅꯟ ꯅꯪ ꯂꯥꯟꯅ ꯑꯃꯨꯛꯇ ꯈꯟꯈꯤꯅꯨ ꯅꯈꯣꯏꯗꯗꯤꯅꯦ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯀꯣ ꯈꯔ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯕꯁꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯄꯤꯔꯛꯂꯣꯏ ꯀꯣ ꯇꯥꯗ ꯑꯁꯣꯛ ꯑꯄꯟ ꯄꯤꯔꯣꯏ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯦ ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯌꯨꯝꯗꯨꯗ ꯑꯩꯁꯦ ꯂꯩꯗꯅ ꯍꯤꯡꯈꯣꯜ ꯀꯣꯏꯗꯅ ꯂꯩꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗ ꯃꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯀꯌా ꯑꯃ ꯇꯥꯔꯛꯏ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯪꯁꯤꯟꯗꯅ ꯌꯦꯡꯂꯨꯕꯗꯗꯤ इहिंग नाहिंग सारब नुपी मचा अमा तारमी अइना सुम जेंगुबदा नुपी मचादो फुक हौगलगलगा अइगी खौरी चरमसे मिटखि अदुगा युमसे यामा थुंगना योंथोउ नत्रबदि नंग हाटकनी हाइदना अइंगोंदा हाइरखि अइना मरम हंगबदा युम अदुबु लैरिबा मिसक अदुना मागी लैरिबा जौबा ngamdraba thawai ado soidana yohongani hairamlaga mangkhre bungo ओ अदुदी अइना उखिबा नुपी मचादु सोइदना ओइबा ताइ अदुदी नुपी मचा अदुना कनाना हालिबा कानादे तादा अइ युम हिंकोलदो पामजत्रे अइगे सेंदो हंदोकपिरो अइ अतोप लम अमा लेरगा लेजेखसगे इबुंगो नंग मदुदी हाइनो अइदी हौजी हौजिसु नारगा लेरी करमना नंगी अदुक जामख्रबा सेनफम मदुबु सिंगनी अइना नाबा फरगा युम कुमलकलगा खनरसि बुंगो होय फरे तादा युम कुमलकलगा ने खनरसि सेंदो हनबं ngamloi हाइरगना मदुगी मतिक चाबा मान अमा पीगदबनी अदुदी अइ यौजुरुखिगे आसमना वारे सानरगा बिजोयना लेरिबा जेल अदुदा अमुक लाक्ले अदुगा बिजोयगा उनदुना वारी सानखि मदुदा बिजोयना मागी नुपी अंगांग माना हाटपा नते मियोय खरना हाटपनी अदुगा मदुगी मरान अदुना अइबु जेल असिदा थंबनी हाइना कपतुना वारी सारई मदुदा अनन्ना थौदोक अदु करमना थोखिबनो हाइना हंगी मदुदा बिजोयना नोमा अहिंग अमा अइगी युमदा मखोय नहारोनी हाइबा नुपा खरा अहिंग लेपा लाखी मतम अदुददी अइगी नुपी ननाउपीदो वखल ताद्री मचा नुपी मांगखिबदगी अंगाउबीगुम लैखी मदुदा अइना
ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯍꯤꯡ ꯂꯦꯛꯍꯟꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯔꯤꯕꯗꯤ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡꯗ ꯍꯧꯒꯠꯂꯛꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯖꯦꯀꯤꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨꯁꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ ꯊꯕꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯉꯣꯟꯗ ꯋꯟꯁꯤꯜꯂꯒ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯈꯪꯉꯕ꯭ꯔꯥ ꯔꯘꯨꯃꯅꯤꯗ ꯁꯤꯡꯅꯔꯕꯗꯤ ꯁꯤꯖꯒꯦꯗꯅꯤ ꯑꯁꯤ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯪꯈꯤ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯔꯘꯨꯃꯅꯤꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯇꯥꯗꯥ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦꯅꯦ ꯇꯥꯗꯒꯤ ꯏꯃꯥꯡꯗ ꯊꯥꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯄꯗ ꯀꯔꯤꯒꯤ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯣ ꯃꯤꯉꯣꯟꯗ ꯄꯥꯎ ꯇꯝꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯦꯟꯅ ꯃꯈꯣꯏꯕꯨ ꯀꯟꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯑꯩꯒꯤ ꯏꯈꯣꯡ ꯏꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯂꯦ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤꯅꯦ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯃꯤꯍꯥꯠꯄꯁꯤꯡꯗꯨꯅ ꯄꯥꯏꯕ ꯊꯥꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯐꯣꯇꯣ ꯀꯌꯥꯁꯨ ꯀꯥꯞꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯒ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯅꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯄ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯊꯝꯂꯤꯕ ꯑꯁꯤꯅꯤ ꯑꯣ ꯇꯥꯗꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯑꯗꯨ ꯇꯥꯗ ꯔꯘꯨꯃꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯅꯨꯄꯥꯅꯤ ꯏꯕꯨꯡꯉꯣ ꯃꯥꯅ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯂꯩꯔꯒꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯁꯥꯗꯣꯛꯀꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯀꯩꯅꯣꯅꯦ ꯇꯥꯗ ꯃꯤꯒꯤ ꯌꯨꯝꯕꯨ ꯌꯣꯜꯂꯣ ꯗꯨꯀꯥꯟ ꯁꯥꯒꯦ ꯍꯥꯏꯕ ꯋꯥꯁꯤꯕꯣ ꯇꯥꯕꯗ ꯑꯩ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯤꯅꯦ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯗꯨꯀꯥꯟ ꯁꯥꯒꯗꯕ ꯅꯠꯇꯦ ꯈꯟꯅꯕ ꯍꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯃꯥꯏꯕ ꯃꯥꯏꯃꯤ ꯇꯥꯟꯅꯗꯅ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯀꯌా ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗꯨꯅ ꯌꯨꯝ ꯑꯗꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯣꯀꯦꯟꯗ꯭ꯔꯣꯗ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯅꯥ ꯃꯆꯥꯗꯨ ꯃꯥꯡꯈꯤ ꯃꯗꯨꯗꯒꯤ ꯃꯊꯪ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯣ ꯇꯥꯗꯥ ꯃꯤ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯃꯈꯣꯏꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯛꯈꯤꯒꯦ ꯌꯨꯝꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯇꯝꯅꯔꯦ ꯇꯥꯗꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜꯗꯣ ꯑꯩꯅ ꯂꯩꯔꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯇꯝꯅꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯇꯥꯗꯅꯒ ꯈꯪꯕ ꯂꯥꯏꯔꯝ ꯇꯤꯜꯂꯝꯒ ꯂꯩꯔꯕꯁꯨ ꯍꯥꯏꯕꯤꯔꯛꯎ ꯂꯥꯏ ꯈꯨꯔꯨꯝꯖꯒꯦ ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯟꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯅꯥꯀꯟ ꯑꯃꯗꯅ ꯀꯕꯣꯛꯂꯩꯒꯤ ꯃꯄꯥ ꯅꯨꯄꯥꯗꯣ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯩ ꯍꯥꯏꯕ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ ꯍꯥꯏ ꯀꯩꯅꯣꯅꯦꯍꯦ ꯇꯝꯅꯐꯝꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯣ ꯀꯩꯅꯣ ꯍꯣꯏ ꯌꯨꯝꯁꯤꯗꯅꯦ ꯌꯨꯝꯁꯤꯗ ꯏꯆꯦ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯣꯔꯔ ꯍꯟꯇꯔ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯅꯤ ꯏꯆꯦ ꯕꯨꯠꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯁꯦꯜꯐꯤ ꯇꯧꯏ ꯍꯥꯏꯔꯤꯁꯦ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯔꯅꯨ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯁꯤꯗꯤ ꯍꯣꯔꯦꯟꯅꯦ ꯊꯣꯔꯛꯑꯒ ꯀꯥꯟꯗ ꯚꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯍꯦꯛ ꯐꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ ꯇꯁꯦꯡꯕꯃꯛꯀꯤꯁꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩ ꯈꯪꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯅꯅꯕ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯦꯃꯦꯔꯥ ꯀꯌꯥ ꯊꯝꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯃꯐꯝ ꯑꯇꯩꯗꯁꯨ ꯀꯦꯃꯦꯔꯥ ꯀꯌꯥ ꯊꯝꯈꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯂꯐꯨ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯀꯦꯃꯦꯔꯥ ꯀꯌꯥꯁꯨ ꯊꯝꯈꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯅꯟꯁꯨ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯂꯣꯏꯅ ꯐꯝꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯉꯔꯪ ꯉꯔꯪ ꯂꯥꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯀꯕꯣꯛꯂꯩꯗ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯆꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯇꯤꯌꯥꯗ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯂꯦ ꯃꯗꯨꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯦꯃꯦꯔꯥꯁꯤꯡꯗꯨ ꯑꯣꯟ ꯇꯧꯔꯒ ꯊꯝꯂꯨꯔꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤꯅ ꯃꯊꯧ ꯇꯧꯍꯟꯕ ꯌꯥꯔꯦ ꯍꯥꯏꯅꯔꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯈꯤꯟꯈꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯑꯣꯟ ꯇꯧꯔꯒ ꯊꯅꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯛꯂꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯅꯁꯨ ꯆꯥꯛ ꯂꯣꯏꯔꯛꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ
ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯃꯪꯂꯝꯕꯗꯒꯤ ꯍꯥꯡꯗꯣꯛꯈꯤꯗꯨꯅ ꯅꯤꯡꯊꯤꯔꯕ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯒꯪꯒꯪ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯇꯨꯃꯤꯟꯅ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯅꯣ ꯑꯃ ꯆꯠꯈꯤꯕꯗꯨ ꯎꯍꯧꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯣꯔꯆ ꯑꯃ ꯄꯥꯏꯅꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯎꯈꯤꯕꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯍꯦꯟꯄꯝ ꯑꯗꯨꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯝꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯆꯦꯟꯕꯗꯤ ꯆꯦꯟꯅꯈꯤꯗꯦ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯍꯦꯟꯄꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯦꯟꯄꯝ ꯑꯗꯣ ꯃꯈꯨꯠꯅ ꯐꯥꯈꯤ ꯃꯗꯨꯗ ꯍꯦꯟꯄꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯍꯔꯥꯎꯅꯩ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯧꯖꯤꯛ ꯍꯦꯟꯄꯝ ꯐꯥꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯛꯈꯤ ꯃꯃꯤꯠꯀꯥꯗꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯤꯡꯕꯗꯧꯅ ꯈꯔ ꯅꯤꯡꯂꯛꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯍꯤꯞꯊꯈꯤꯗꯨꯅ ꯆꯞ ꯇꯤꯡꯊꯣꯛꯂꯒ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅꯗꯨꯅ ꯍꯧꯖꯤꯛ ꯐ꯭ꯔꯪ ꯆꯣꯡꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯂꯒ ꯌꯨꯝ ꯑꯗꯨꯗ ꯄꯣꯔꯛꯂꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯟꯄꯝ ꯑꯗꯣ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯝꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯉꯔꯪ ꯂꯥꯡꯂꯒ ꯂꯥꯛꯄ ꯑꯗꯨꯗ ꯑꯅꯟꯒ ꯀꯕꯣꯛꯂꯩꯒꯁꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯈꯔ ꯆꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯍꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯅꯟꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯖꯥ ꯅꯤꯂꯃꯅꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯝꯃꯤ ꯃꯁꯤꯗꯒꯤ ꯅꯤꯂꯃꯅꯤꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯁꯣꯝꯗ ꯑꯅꯟꯒꯤ ꯌꯨꯝꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯂꯤ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯑꯃꯗꯤ ꯂꯐꯨ ꯃꯈꯣꯡꯂꯣꯝꯗ ꯃꯤꯅ ꯁꯣꯔꯣꯠ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛꯁꯦ ꯋꯥꯟꯊꯒꯦ ꯇꯧꯔꯕꯅꯤ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯒꯤ ꯃꯧꯄ꯭ꯋꯥꯅ ꯄꯣꯔꯛꯄ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯟꯅꯕ ꯑꯃꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯩꯈꯦꯠꯀ ꯙꯨꯞꯀ ꯂꯧꯊꯣꯛꯄ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯀꯕꯣꯛꯂꯩꯅ ꯂꯥꯏ ꯙꯨꯞ ꯊꯥꯅꯕꯒꯤ ꯊꯝꯕ ꯙꯨꯞ ꯑꯗꯨ ꯂꯧꯕ ꯆꯪꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯨꯝꯕ ꯑꯃꯒꯤ ꯃꯅꯝ ꯅꯝꯂꯛꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯁꯨ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯎꯄꯨ ꯃꯊꯛꯇ ꯊꯝꯂꯤꯕ ꯙꯨꯞ ꯑꯗꯨ ꯄꯔꯞ ꯂꯧꯊꯔꯛꯂꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯥꯏꯅ ꯍꯪꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯝꯅꯝ ꯌꯥꯝꯅ ꯅꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯂꯩꯕꯗꯗꯤ ꯀꯔꯤꯁꯨ ꯅꯝꯗꯦꯅ ꯍꯥꯏꯅ ꯈꯨꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯅ ꯍꯧꯗꯣꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯀꯥ ꯃꯁꯤꯗꯤ ꯊꯋꯥꯏ ꯐꯠꯇꯕ ꯂꯩꯕꯒꯤꯅꯤ ꯑꯃꯥꯏꯕ ꯍꯩꯕ ꯑꯃ ꯇꯧꯔꯒ ꯂꯩꯇꯥꯏꯅꯗꯗꯤ ꯌꯥꯔꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯀꯀꯥ ꯑꯩ ꯏꯁꯥꯗ ꯏꯕꯨꯗꯧ ꯊꯥꯡꯖꯤꯡ ꯁꯥꯗꯣꯡꯅꯤ ꯑꯗꯨꯅ ꯈꯪꯕꯅꯦ ꯍꯧꯖꯤꯛ ꯀꯀꯥ ꯍꯣꯏꯒꯤ ꯂꯐꯨ ꯃꯈꯣꯡꯂꯣꯝꯗ ꯊꯋꯥꯏ ꯑꯃ ꯂꯩ ꯊꯋꯥꯏ ꯑꯁꯤꯅꯅꯦ ꯇꯧꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯁ ꯏꯕꯨꯡꯉꯣꯅ ꯂꯩꯇꯥꯏꯅꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯀꯥ ꯃꯁꯤꯗꯤ ꯑꯩ ꯏꯊꯟꯗꯅ ꯌꯥꯔꯣꯏ ꯑꯩꯗꯤ ꯆꯨꯝꯅ ꯂꯥꯏ ꯇꯣꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯩꯇꯥꯏꯅꯕꯗꯤ ꯀꯌꯥ ꯍꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯃꯊꯧ ꯇꯥꯒꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯣꯖꯥ ꯅꯤꯂꯃꯅꯤꯗꯣ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤ ꯅꯤꯂꯃꯅꯤꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯨꯗ ꯉꯁꯥꯏ ꯈꯔ ꯆꯣꯡꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯆꯥꯗꯧꯈꯩ ꯌꯦꯡꯂꯒ ꯂꯩ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯅꯥꯟꯊꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯋꯥꯕꯤꯔꯒꯅꯨ ꯅꯨꯄꯥ ꯃꯆꯥꯁꯤꯗ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏ ꯑꯃ ꯆꯪꯂꯦ ꯃꯁꯤ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯀꯔꯤꯒꯤ ꯃꯤꯔꯝꯂꯦꯟꯁꯤꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯁꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ ꯇꯧꯊꯣꯛꯄꯤꯔꯒ ꯍꯜꯍꯟꯈꯤꯁꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯅꯟꯁꯨ ꯌꯥꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯔ ꯆꯣꯡꯂꯒ ꯑꯃꯥꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ ꯑꯗꯨꯒ ꯅꯪ ꯀꯅꯥꯅꯣ ꯀꯔꯤ ꯄꯥꯝꯃꯤ
ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤꯜꯂꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯩꯕꯥꯛꯇ ꯍꯟꯈꯤꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯁꯣꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯪꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕ ꯑꯩꯅ ꯍꯦꯟꯅ ꯂꯩꯕꯥꯛꯇ ꯆꯠꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯕꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯏꯄꯨ ꯑꯃꯥꯏꯕꯅ ꯑꯩꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯐꯔꯦ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯍꯥꯛ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯌꯨ ꯍꯣꯏ ꯐꯔꯦ ꯏꯄꯨ ꯑꯃꯥꯏꯕ ꯑꯩ ꯂꯤꯔꯛꯂꯒꯦ ꯃꯇꯝꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 5 ꯇꯝꯂꯤꯉꯩꯒꯤ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯥꯟꯅ ꯏꯝꯐꯥꯜꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯠꯅꯩ ꯃꯁꯤꯗ ꯅꯠꯇꯅ ꯑꯃꯥꯏꯕ ꯇꯅꯗꯨꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝꯗꯣ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯀꯀꯥ ꯑꯃꯗ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯝꯕ ꯏꯝꯐꯥꯜꯒꯤ ꯌꯨꯝꯕꯨ ꯑꯗꯣ ꯃꯤ ꯈꯔ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯏꯃꯥꯒ ꯌꯥꯝꯅ ꯈꯠꯅꯈꯤ ꯃꯇꯝꯗꯨꯗꯗꯤ ꯄꯥꯕꯨꯡꯁꯨ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥꯅꯤ ꯑꯩꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯗꯗꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅꯤ ꯑꯩꯗꯤ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯍꯧꯗꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯅ ꯑꯩꯈꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯕ ꯏꯝꯐꯥꯜꯒꯤ ꯂꯝ ꯑꯗꯨ ꯍꯟꯗꯣꯛꯎ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯣꯏꯅ ꯌꯣꯜꯂꯨ ꯃꯈꯣꯏ ꯂꯩꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯏꯃꯥꯅ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯠꯅꯈꯤ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯁꯟꯒꯠꯅꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄ ꯅꯨꯄꯥ ꯑꯃꯅ ꯏꯃꯥꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯕꯕꯥꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯣꯟ ꯂꯧꯕ ꯆꯦꯟꯁꯤꯟꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯏ ꯑꯩꯁꯨ ꯐꯣꯟꯗ ꯂꯧꯔꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯀꯣꯛꯇ ꯎꯇꯨꯞ ꯑꯃꯅ ꯀꯟꯊꯔꯛꯄꯗꯒꯤ ꯑꯩ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯀꯞꯈꯤ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯐꯨ ꯍꯧꯔꯤꯕ ꯑꯁꯤꯗ ꯐꯨꯝꯈꯤ ꯑꯗꯨꯒ ꯏꯃꯥꯁꯨ ꯐꯨꯝꯅꯕ ꯇꯧꯔꯛꯄꯗ ꯕꯕꯥꯒ ꯗꯗꯥꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯈꯣꯏꯅ ꯏꯃꯥꯕꯨ ꯐꯨꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯕꯥꯅ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯗꯨꯅ ꯑꯩꯕꯨ ꯍꯥꯠꯂꯝꯕ ꯏꯝꯐꯥꯜꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯍꯥꯏꯈꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯁꯨ ꯋꯥꯈꯜ ꯆꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯏꯝꯐꯥꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤꯒ ꯄꯨꯟꯅ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕꯗꯣ ꯕꯕꯥꯒ ꯗꯗꯥꯒꯅ ꯍꯜꯂꯛꯄꯗ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯒꯥꯔꯤꯁꯤꯡꯗꯣ ꯌꯥꯡꯅ ꯊꯧꯅꯈꯤ ꯕꯕꯥꯒ ꯗꯗꯥꯒꯅ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯏꯃꯥꯅ ꯃꯀꯣꯛꯇꯣ ꯏ ꯊꯣꯛꯂꯒ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯀꯠꯅꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯍꯜꯂꯤꯕꯁꯤ ꯏꯝꯐꯥꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯐꯠꯇ꯭ꯔ ꯑꯗꯨꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯁ ꯇꯧꯈꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯗꯣ ꯁꯥꯈꯤ ꯑꯃꯠꯇ ꯂꯩꯇꯦ ꯊꯧꯗꯣꯛ ꯑꯗꯨꯒ ꯍꯛꯊꯦꯡꯅꯔꯤꯕ ꯑꯩꯒꯤ ꯏꯃꯥꯅ ꯃꯇꯤꯛ ꯆꯥꯕ ꯖꯕꯥꯟ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥꯅ ꯋꯥꯈꯜ ꯂꯥꯛꯄ ꯉꯥꯏꯈꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯝꯐꯥꯜꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯦꯁ ꯑꯗꯣ ꯍꯟꯗꯣꯛꯅꯕ ꯍꯥꯏꯈꯤ ꯑꯃꯗꯤ ꯏꯃꯥꯅ ꯋꯥꯈꯜ ꯂꯥꯛꯂꯕꯗꯤ ꯀꯦꯁ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯀꯤꯍꯟꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯕꯕꯥꯅ ꯌꯥꯗꯕꯗꯒꯤ ꯕꯕꯥꯒꯤ ꯃꯥꯡꯃꯛꯇꯗ ꯏꯃꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ ꯑꯃꯗꯤ ꯗꯗꯥꯁꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯦꯜ ꯄꯤꯖꯗꯨꯅ ꯊꯝꯕ ꯄꯨꯂꯤꯁ ꯑꯗꯨ ꯀꯧꯗꯨꯅ ꯄꯥꯕꯨꯡꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯟ ꯄꯤꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯕꯕꯥꯗꯣ ꯖꯦꯜꯗ ꯂꯩꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯕꯕꯥꯁꯨ ꯋꯥꯈꯜ ꯆꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯌꯥꯝꯕꯅ ꯀꯥꯎꯔꯕꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯃꯃꯤꯠꯅ ꯎꯍꯧꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯤꯕ ꯉꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯈꯜꯂꯛꯏ ꯑꯣ ꯉꯁꯥꯏ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗꯣ ꯑꯗꯨꯒ ꯃꯥꯟꯅꯗꯦꯗꯅ ꯈꯜꯂꯤꯅꯦ ꯑꯩꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯆꯪꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯋꯥꯔꯤ ꯂꯤꯔꯒ ꯀꯞꯂꯤ ꯃꯗꯨꯗ ꯀꯕꯣꯛꯂꯩꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯑꯗꯣ ꯅꯪꯅ ꯏꯝꯐꯥꯜꯒꯤ ꯒꯨꯟꯗꯥꯁꯤꯡꯗꯨ ꯍꯥꯠꯇꯣꯛꯎ ꯌꯥꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯋꯥꯏ ꯆꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯨꯏꯔꯦ ꯃꯈꯣꯏꯁꯨ ꯑꯩꯅ ꯂꯥꯟꯕꯤꯈꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯇꯃꯥꯅ ꯑꯥꯏꯔꯝꯂꯦꯟꯗ ꯌꯧꯕ ꯉꯝꯗ꯭ꯔꯤꯕꯗꯨ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯒꯦ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯔꯛꯎ
ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯐꯨ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯃ ꯂꯩꯔꯝꯂꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯈꯔ ꯅꯤꯛꯂꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤꯒꯨꯝꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛꯁꯤ ꯑꯩ ꯌꯥꯎꯔꯣꯏ ꯍꯥꯏꯗꯅ ꯀꯩ ꯀꯥꯟꯗꯕꯗ ꯁꯦꯟ ꯐꯪꯕꯁꯨ ꯅꯠꯇꯕ ꯃꯗꯨꯗ ꯀꯕꯣꯛꯂꯩꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯣꯔꯦꯟ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯅꯤꯂꯃꯅꯤꯁꯨ ꯅꯤꯡꯊꯤꯖꯅ ꯂꯩꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯒꯤ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯑꯅꯟꯅ ꯆꯥꯛ ꯆꯥꯔꯒ ꯍꯟꯅꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯌꯥꯗꯨꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯃꯤꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯍꯟꯈꯤ ꯂꯝꯕꯤꯗ ꯉꯔꯥꯡ ꯂꯥꯏꯑꯣꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯚꯥꯏ ꯀꯩꯅꯣ ꯉꯁꯥꯏ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯚꯥꯏ ꯁꯦꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯗꯅꯦ ꯉꯔꯥꯡ ꯕꯨꯠꯇꯨꯒꯤ ꯃꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯂꯕꯗꯤ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯌꯥꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯐꯣꯡꯕ ꯂꯥꯏꯔꯤꯛꯇ ꯀꯔꯝꯕ ꯁꯦꯟꯗꯣꯡ ꯐꯪꯕ ꯌꯥꯎꯈꯤꯒꯦ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯗꯕ ꯍꯥꯏꯅꯨꯅꯦ ꯁꯤꯔꯤꯕ ꯁꯦꯟ ꯁꯨꯃꯥꯡ ꯃꯥꯡꯂꯣꯏꯍꯦ ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯈꯣꯡꯂꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯐꯨ ꯃꯈꯣꯡ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯍꯣꯔꯔ ꯕꯨꯛ ꯑꯃ ꯑꯣꯏꯅ ꯐꯣꯡꯈꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯠꯈꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯁꯨ ꯁꯦꯟ ꯄꯤꯗꯨꯅ ꯌꯣꯟꯕꯗ ꯁꯦꯟ ꯌꯥꯝꯅ ꯐꯪꯈꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯈꯟꯖꯔꯛꯄ ꯋꯥꯈꯜ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯪꯖꯈꯤ ꯑꯃꯗꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯑꯅꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯦꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ